ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯅꯄꯥꯛ ꯅꯄꯥꯛ ꯇꯥꯅꯕ ꯂꯤꯗꯔꯁꯤꯞ ꯑꯁꯦꯡꯕ ꯈꯟꯕ ꯉꯝꯗꯕꯒꯤ ꯑꯗꯨꯒ ꯑꯥꯗ ꯂꯣꯕꯤ ꯇꯧꯕꯒꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ ꯑꯗꯨꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯇꯨꯁꯨ ꯑꯩꯈꯣꯏ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯟꯗꯨ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯆꯍꯤ 53 ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯤ ꯂꯩꯔꯤꯕꯅꯤ ꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯦꯝ ꯄꯣꯖꯤꯁꯟ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯊꯔꯕ ꯑꯗꯨꯒ ꯏꯚꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯀꯩꯅꯣꯐꯥꯎꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯐꯥꯎꯗ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯂꯥꯛꯏꯕꯁꯤꯒꯤ ꯃꯥꯟꯅꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯅ ꯂꯧꯏꯀꯣ ꯀꯅꯥꯀꯤꯁꯨ ꯑꯗꯨꯅ ꯍꯥꯏꯁꯨ ꯄꯔꯥ ꯑꯣꯏꯅ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯄꯥꯝꯕꯗꯨꯒꯤ ꯋꯥꯡꯕꯗꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯚꯟ ꯑꯊꯧꯕꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯗꯤꯐꯥꯏꯟ ꯇꯧꯕ ꯑꯗꯨꯒ ꯑꯊꯧꯕꯗ ꯂꯩ ꯀꯠꯄ ꯃꯃꯤꯡꯗ ꯌꯦꯛꯀꯠꯇꯕ ꯏꯚꯟ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥ ꯑꯁꯤꯅ ꯂꯥꯟ ꯁꯣꯛꯅꯈꯤꯕꯗꯨ ꯃꯥ ꯖꯦꯟꯗ ꯉꯁꯥꯏꯒꯤ ꯀꯣꯅꯨꯡ ꯂꯥꯜꯍꯧꯒꯤ ꯁꯔꯨꯛ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯖꯦꯟꯗ ꯊꯝꯃꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯟꯗꯤ ꯊꯥꯗꯣꯛꯑꯀꯥꯟꯗ ꯂꯥꯁꯇ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯂꯥꯟ ꯊꯥꯔꯤꯅꯤ ꯑꯗꯨꯕꯨ ꯄꯥꯎꯅꯥꯗꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯊꯧꯅꯥ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯜꯂꯛꯏꯕꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯗꯤ ꯃꯥꯅ ꯂꯥꯟꯐꯝꯗ ꯉꯁꯥꯏ ꯃꯥꯏꯊꯤꯔꯅꯤ ꯈꯪꯉꯐꯥꯎꯗ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯁꯣꯛꯅꯔꯝꯕꯗꯣ ꯑꯗꯨꯅꯤ ꯑꯃꯨꯛꯀ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯇꯝꯗꯨꯗ ꯄꯥꯟꯈꯤꯕ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯗꯨꯅ ꯀꯣꯅꯨꯡꯗ ꯀꯪꯂꯥꯗ ꯂꯩꯕ ꯕꯣꯝ ꯇꯣꯞ ꯑꯗꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯣ ꯃꯗꯨ ꯂꯣꯏꯅ ꯄꯤꯈꯤꯗꯕꯒꯤ ꯋꯥꯊꯣꯛ ꯑꯃ ꯂꯩꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯁꯤ ꯋꯥꯍꯪ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯔꯣꯏꯕ ꯂꯥꯟꯐꯝꯗ ꯃꯊ꯭ꯋꯥꯏ ꯊꯥꯒꯩ ꯁꯣꯛꯅꯔꯕ ꯀꯩꯅꯣꯗꯨꯗ ꯉꯁꯥꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯄꯥꯎꯅꯥꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯇꯤꯛ ꯆꯥꯕ ꯃꯇꯝꯗꯨꯒꯤ ꯀꯣꯅꯨꯡꯒꯤ ꯑꯣꯏꯕ ꯕꯣꯝ ꯇꯣꯞ ꯂꯩꯖꯔꯤꯕ ꯃꯌꯥꯝꯗꯣ ꯄꯤꯔꯒ ꯂꯥꯟ ꯁꯣꯛꯅꯍꯟꯈꯤꯗꯦ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯄꯔꯥ ꯑꯣꯏꯅ ꯇꯝꯒꯗꯕꯅꯤ ꯃꯁꯤꯒ ꯔꯤꯂꯦꯚꯦꯟꯁ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯁꯤꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯀꯤ ꯄꯔꯤꯡꯁꯤꯗꯤ 33 AD ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯃꯦꯁꯟ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯦꯝꯖꯔ ꯂꯥꯛꯈ꯭ꯔꯕꯅꯤ 11 and 12 ꯁꯦꯟꯆꯨꯔꯤꯗ ꯂꯣꯏꯌꯨꯝꯕ ꯁꯤꯔꯦꯜ ꯂꯩꯗꯅ ꯑꯩꯈꯣꯏꯗ ꯂꯥꯂꯨꯞꯀꯤ ꯁꯤꯡꯂꯨꯞꯀꯤ ꯑꯗꯒꯤ ꯂꯩꯗꯅ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗꯁꯨꯀꯣ ꯑꯗ ꯆꯩꯔꯥꯛ ꯂꯤꯡꯈꯠꯇꯅ ꯋꯥꯌꯦꯟ ꯀꯣꯠ ꯂꯩꯗꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯌꯥꯝꯅ ꯑꯥꯔꯂꯤ ꯁ꯭ꯇꯦꯠ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤꯅꯅꯤ ꯑꯩꯈꯣꯏꯅ 1947ꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛꯀ ꯂꯩꯖꯈ꯭ꯔꯤꯕ ꯍꯤꯟ ꯔꯤꯒꯨꯂꯦꯁꯟ ꯑꯦꯛ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯃꯛꯅ ꯌꯥꯟꯗꯔꯒ ꯂꯥꯛꯈ꯭ꯔꯤꯕ ꯄꯣꯠꯁꯛ ꯑꯃꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯚꯥꯔꯠꯇ ꯇꯤꯜꯂꯨꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯗꯨ ꯔꯦꯁꯄꯦꯛ ꯇꯧꯗꯕ ꯇꯁꯦꯡꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯩꯅꯣ ꯚꯥꯔꯠꯀꯤ ꯑꯣꯊꯣꯔꯤꯇꯤꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯁꯤ ꯂꯧꯁꯜꯂꯦ ꯀꯣ 1949ꯗ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜꯂꯤ ꯀꯣ ꯀꯣꯟꯇꯦꯟꯁꯤꯌꯁꯂꯤ ꯂꯧꯁꯜꯂꯦꯅ ꯈꯜꯂꯒꯁꯨ ꯃꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯩꯅꯣꯁꯤ ꯐꯖꯅ ꯄꯤꯅꯕ ꯂꯥꯛꯅꯒꯗꯧꯅꯤ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯀꯩꯅꯣ 534 ꯃꯅꯤꯄꯨꯔꯗꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯔ ꯄꯨꯟꯕꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁ꯭ꯇꯦꯠ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯌꯦꯡꯉꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯁꯤꯗꯤ ꯀꯥꯏꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯀꯥꯏꯁꯦ ꯂꯥꯛꯏꯕ ꯑꯦꯅꯤ ꯀꯩꯅꯣꯝꯗ ꯀꯩꯅꯣ ꯌꯥꯖꯒꯗꯧꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯃꯤꯌꯥꯝꯗ ꯈꯪꯒꯗꯧꯅꯤ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯗ꯭ꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯆꯦꯠ ꯇꯥꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯍꯧꯖꯤꯛ ꯂꯥꯛꯁꯤꯜꯂꯛꯏꯕ ꯈꯣꯠꯆꯜꯂꯛꯏꯕ ꯂꯩꯗꯅ ꯑꯗꯨꯒ ꯇꯧꯅꯤꯡꯕꯅ ꯇꯧꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯁꯦꯟꯇꯔꯒꯤ ꯃꯑꯣꯡ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯃꯒꯁꯨ ꯒꯣꯔꯃꯦꯟꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯍꯟꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯋꯥꯔ ꯄꯤꯗꯕ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯁꯤꯟꯅꯗꯕ ꯑꯦꯟ ꯗꯦꯟ ꯃꯄꯨꯡ ꯐꯥꯕ ꯉꯁꯥꯏꯒꯤ 7th ꯁꯦꯗꯨꯜꯒꯤ ꯃꯇꯥꯡꯗꯒ ꯂꯥꯛꯏꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ 12 ꯀꯩꯅꯣꯅ ꯂꯩꯒꯗꯧꯅꯤ ꯀꯥꯏꯅ ꯂꯩꯔꯤꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯩꯒꯗꯧꯕ ꯂꯩꯍꯟꯗ꯭ꯔꯤꯕ ꯑꯦꯟ ꯗꯦꯟ ꯁꯔꯀꯥꯔꯤꯌꯥ ꯀꯃꯤꯁꯟ ꯑꯣꯐ 1983 ꯁ꯭ꯋꯥꯏꯗꯒ ꯂꯥꯛꯑ ꯃꯇꯨꯡꯗ ꯉꯁꯥꯏ ꯁꯦꯟꯇꯔꯒ ꯁ꯭ꯇꯦꯠꯀꯒꯤ ꯔꯤꯂꯦꯁꯟꯁꯀ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯃꯁꯛ ꯀꯥꯏꯁꯦ ꯄꯨꯔꯥ ꯀꯥꯏꯌꯣꯟꯅꯕ ꯇꯧꯅꯤꯡꯅ ꯇꯧ ꯌꯥꯕ ꯀꯨꯁꯤ ꯂꯥꯛꯁꯤ ꯇꯧ ꯌꯥꯏꯀꯣ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯅꯦꯆꯔ ꯑꯃ ꯆꯪꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯖꯕ ꯃꯅꯤꯄꯨꯔꯁꯤ ꯀꯟꯅꯕ ꯂꯥꯛꯅꯔꯛꯄꯅꯤ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯅꯤ ꯃꯤꯌꯥꯝꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯂꯝꯕꯤꯁꯤꯗꯤ ꯑꯩꯅ ꯄꯜꯂꯤꯈꯤꯕ ꯃꯃꯥꯡꯒꯤ ꯃꯌꯥꯝꯗꯨ ꯀꯅꯥꯃꯠꯇꯅ ꯀꯛꯄ ꯌꯥꯔꯣꯏ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯀꯣ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯇꯁꯦꯡꯅ ꯀꯤꯔꯀꯨ ꯄꯥꯠꯀꯨꯝꯕ ꯑꯗꯒꯤ ꯗꯦꯟ ꯀꯩꯅꯣ ꯈꯣꯡꯖꯣꯝꯒꯨꯝꯕ ꯀꯔꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯩ ꯀꯠꯄꯗ ꯀꯩꯅꯣ ꯃꯇꯤꯛ ꯆꯥꯗꯦꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯃꯁꯛ ꯂꯩꯗꯅ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯐ꯭ꯌꯨꯆꯔꯣꯂꯣꯖꯤ ꯏꯪ ꯇꯞꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯄꯨꯊꯕ ꯉꯝꯗꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯤꯂꯦꯚꯦꯟꯁ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯒꯗꯧꯅꯤ ꯑꯃꯗꯤ ꯌꯥꯔꯤꯃꯈꯩ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯃꯁꯛ ꯉꯥꯛꯄ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤ ꯏꯪ ꯇꯞꯅ ꯍꯤꯡꯃꯤꯟꯅꯕ
ꯂꯩꯒꯗꯕꯒꯤ ꯃꯁꯛ ꯑꯁꯤꯗ ꯆꯥꯎꯔꯕ ꯁꯛꯇꯤ ꯂꯩꯔꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯦꯟ ꯗꯦꯟ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯁꯦꯇꯦꯂꯥꯏꯠ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯂꯧꯈꯠꯄꯗꯨ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯋꯦꯅꯤ ꯑꯗꯨꯅ ꯇꯧꯔꯨ ꯌꯥꯎꯅ ꯇꯧꯗꯕ ꯃꯥꯟꯕꯒꯤ ꯀꯩꯅꯣꯝꯃ ꯂꯥꯛꯄꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯝꯒꯦꯀꯣ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ